Hi ma'am. Ma'am ngasido aido kaino tawrebako akhoi baba nabagi to. Mase nabagi khudakta haitare ne ko Guwahati da chatorebako ngasi je de 5 natra. Sayaga amayaga akhoi chatore adu khoi ba se na khudakta narakpagi ko aduna haidi plan tau haude bako dum ngarang nungdang flight ticket ka ngasi khudakta chatoine bako aduna video do matam khara thagalakpa do ngamaroi bako adum mayam na chu adum hek halakpaga isuna make mayam sungai biramo aduga naba thuna pharaga hanjarake naba thuna pharake ayo naba thuna pharake ma naba do li chatpa ngamdaga naba khotpa dumbadi nate bako ko baje diabetes ti laye bako ado dumaina tawbane do ma do layengurage akhoi ni toraga puraga layengurage aduga pharaga halage aduga video namjarage Bye bye,